Ningthoukhongda Mapa Macha Yaona Meeoi Mari Hatpada Chennaba UKNA gi Cadre taruk fare. Bisnupur District Ningthoukhongda Khunouda Mapa Macha Yaona Meeoi Mari Mamang sahi 2024 gi January 19 da tamthina hatkiba thogdokta Chennaba United Kuki National Army UKNA gi Cadre taruk fare. Press na fangba pawda lainaka suspension of operation su khuyek pinabada yaudaba United Kuki National Army UKNA gi maruoiba cadre ama yauna lup asigi punna cadre taruk tha asigi ama amasung anigi lonaba hingnong yaida Churasanpur district ki henglep ki mafam amadagi kunthraga taruk suba Assam Rifles ki kangbuna fakhibane faraba cadre taruk adugi manungda Chandel district ki Chakpi Karong police station ki manung chanba Torbung khuldagi Jamkhogin Guite alias Jamkhogin Lufo alias Pepsi chahi kuntaruk apokpa laikhidraba Songam Guite kauba cadre amade NIA na lokhatpa tonganba case amada senavadagi ngarang numidang waidam pung 5 minute yankairom tabada NIA gangbu ama laklaga Air India Express da Guwahati da pukre haire ningsingba yai kumja lisingani kunmari gi January 19 ge nungthil pung 3 minute yankairom tabada United Kuki National Army UKNA Kuki National Army KNA gi apunba kangbu amana khuzai lok turel mapanda laiba kha khuna water treatment plant mayada Mapa Macha Yaona Meeoi mari nongmaina kaptu na hatkhiwane Kuki militant sing aduna kaptu na hatkraba sing adudi Wainam Bamonjau mahaki masanupa Wainam Manitomba Thiam Somendro amasung Ningthoujam Nabatip kawe Kuki militant sing aduna Ningthoujam Nabatip hairiba Meeoi adu punduna thamlaba matungda tamthina hatkiwane loinana mahak hatkibagi video record tawkhe aduga atopa Meeoi ahum aduna close range na nongmaina kaptu na hatkiwane Thogdok asiga mari lainana mamang sahi 2024 gi February 9 da NIA na case lokhatuna thigatpa haukhibane loinana mamang sahi gi June 9 da thogdok aduda chenaba Churasanpur gi Mamong village dagi Lunmi sai Kipzen alias Langinmang alias Levis sahi kunthraga manga suraba Meeoi ama fagatpa laikhravane amaromda Kuki laloglup ama waidiba Chin Kuki Mizo Army CKMA gi self style commander in chief Yauna atai laloglup kharagi punna Cadre mari security force na fare police dagi fangba pawgi matungin na haukiba yumsa kaisa numita security force na Chin Kuki Mizo Army CKMA gi commander in chief Pakholen Guite kauba Meeoi ama Churasanpur district ki S Molnom khuldagi fare mahak India amasung Myanmar border da drug amadi nongmai lalon bagi thabakta maruwaina chenabaga loinana miyam dagi selmun bagi geng khutpu amagi su Meeoi ne mangon dagi AK47 rifle ane maru round chamaga marfu seloina lupa lakh ama amasung car amaga su phagat pangamle haire security force na chathaba topo operation amada lona thingkraba laloglo People's Liberation Army PLA gi Cadre ane ngarang Imphal West district ki tongan mampham dagi security force na phagat pangamkhrai faraba Meeoi sing chekon mapusing amadi tampaki tongan ba mapham singda senkhai thumkhai tawbagi thabakta senaba singni haire Makhoi ani da natana lup asigi Cadre amasu haukiba yumsa kaisa numita Thoubal district ki Yairipoki mafam amadagi faba ngamle hairiba Meeoi asisu quarry worker sing amadi miyam dagi sel khaibada senavani haire police ki pawasina makha taraduna lalawlu PLA ki Cadre sing mamang thada nambol saval lekaida Assam Rifles ki mathakte ambush sathaduna AR personnel ani sikhiba made Mangan asokapan nangkhiba thogdokta senaduna lupasigi Cadre kharasu hana phagat khiba laikhravani haire Chandel district police na lunkhopaw hauki phana bahona bagi thawong UKLF na warning tawre haukibo October amagi numidangda Chandel district ke Chakpi Karong subdivision gi manung chanba Longja village dagi drug amasung khulai lalonba lutkhopaw haukip kauba Meeoi ama phana bahona khibagi thawong chathagiba adu UKLF na akanba mawongda condemn tawragli amasung adugumba thawong sing adu matungda tawdanaba warning tawragle UKLF ki maikaidagi phongdorokhibada Chandel district police na phana bahona khiba lunkhopaw haukiba se lup asigi officer amane thawong asi su agreement ki mayokta sathaba thawong amane su agreement asi KNO amasung UPF ki makhada center Manipur government amasung Kuki insurgent group singa tawnaba agreement amani haire adubu police ki maikaidagi de police na sathariba war on drugs ki campaign asi makhata na sathagiga ne loinana state asidagi drug ki thawong sing asi mapung phana laksina bohonaga ni haire haukiba October amagi numidangda Longjang village da sathagiba operation adu mafam adu da drug amasung nongmai lalonba yauna tongan ba district singdagi namhaduna thogdok singda chenaba UKLF ki luchingba lunkhopaw haukip laire haibagi thajaba yaba paw ama phangbadagi sathagibane adubu operation adu da miyamna athingba thambaga loinana
nung thomjilakpadagi Chandel district ki additional SP ki gari yauna gari ani akaya toi thokhe adubu ahenba security force kaya thomjilaktuna situation adu control tawraba matungda policing adu mafam adudagi withdraw tawrakhibane pawasina makata na haidevana masida chenari ba lukho paw hawki base red sathakiba matam aduda drug lalonbani chingnaba kharaga meeting tawgani haibagi akhanaba paw ama phangbadagi police na numit kayanagi mamangdagi kupna senaduna laklaba matungda red adu sathakibane hawki hairiba mioi ase mamangda kolkata da matam khara leiramlaga handakta ikui kuidana Churachandpur da numit humni marini rom leiramduna illegal activity kaya chathagiba misakni haire Myanmar gi maruoiba major town sing junta na leptana loksilakpadagi rebel sing ningba kaire hawkiba chai 2021 da Myanmar da military junta na ku chathagraba matung rebel group sing na loksilamba maruoiba major city kaya hawkiba numit kharani asida military junta na akanba air strike yauna drone bombing na chingba kaya chathaduna amuga na loksinbagi thawong leptana satharakpa asina rebel sing chawna ningba kaire Myanmar gi state media gi report matungin na sahi ama hena armed ethnic minority rebel group sing na control tawdunu leiramlaba San state ki major district capital amugan na military junta sing na loksin bangam khrai military junta na nauna loksin khraba kyau ka me town na si Mandalay dagi awang nong poglom da kilometer chama ga taraga mangarom chatlaga leiba leiba ka sigi khwai dagi chauba ani suba city ama ne military junta na city asi mapung phana loksin khraba so haujik phawbagi oina journalist sing mafam aduda free oina sangsin paw na bohona wadi athing bathamle sahi asigi December 19 da Myanmar da mikhal pangthokadoriba siga mari leinana rebel sing na control tawriba mafam kaya military junta na ground amasung nongthaktagi akanba mawongdi attack sathabagi thabak leptana sathare military junta na nauna loksin khraba kyau kami asi central Myanmar amasung China ga samnariba major highway threat route amani haire hairiba city ase ethnic armed group singi apunba force ama oidiba Three Brotherhood Alliance ki member oidiba Tan National Liberation Army na mamang sahi gi August dagi control tawdunu lakhibane adubu military junta na sayol ahum chupna nongthak amasung ground dagi akanba mawongde attack satharaba matung hawkiba yumsa kaisa numitta city asi mapung phana control tawba ngamkhe military junta gi maikai dagi town na sige administrative function sing mapung phana salaina basukan na honare panba yabade hawkiba April thadagi military junta gi maikai dagi rebel sing na hana control tawramlaba Lasio Nawngakio amasung Kaukame thangnana leiriba mafam kaya amugana loksin khrabane